ꯌꯥꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯩ ꯆꯥꯔ ꯍꯥꯎꯔꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯒꯦ ꯌꯣꯡꯆꯥꯛ ꯁꯥꯏꯗꯒꯤꯒ ꯑꯁꯤꯅ ꯏꯂꯤꯁꯥ ꯊꯣꯡꯕꯅꯦ ꯑꯩꯅ ꯑꯅꯤꯇꯥꯗ ꯏꯂꯤꯁꯥꯁꯦ ꯊꯣꯡꯍꯜꯂꯕ ꯑꯩꯅ ꯖꯦꯔꯨꯝ ꯊꯣꯡꯉꯦ ꯁꯤꯒꯅ ꯑꯩꯅꯅꯦ ꯉꯥꯔꯤ ꯈꯔ ꯁꯤꯒꯅ ꯉꯥꯔꯤ ꯌꯣꯡꯆꯥꯛꯁꯦ ꯈꯣꯠꯂꯒ ꯈꯔ ꯀꯨꯏꯅ ꯂꯩ ꯁꯦꯡꯕꯨ ꯁꯦꯡꯉꯝꯗꯦ ꯌꯣꯡꯆꯥꯛꯀ ꯍꯥꯊꯨ ꯍꯥꯊꯨ ꯈꯣꯠꯄꯅꯤꯅ ꯍꯋꯥꯏꯆꯥꯔꯁꯨ ꯌꯥꯎꯔꯦ ꯁꯤꯒꯅ ꯍꯪꯒꯥꯝ ꯄꯦꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯔꯦ ꯑꯁꯨꯃꯥꯏꯅ ꯃꯊꯦꯜꯗꯤ ꯁꯤꯇꯅꯤ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯝꯖꯔꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯉꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯠꯇꯣꯏꯅꯦꯕ ꯍꯟꯗꯛ ꯂꯥꯛꯏꯁꯤꯒꯤ ꯑꯂꯣꯏꯕ ꯃꯨꯛꯕꯥꯡ ꯍꯥꯏꯗꯣ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯁꯤꯒ ꯑꯣꯏꯗꯣꯏꯅꯤ ꯍꯣꯖꯥꯏꯗ ꯑꯗꯨ ꯑꯩꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯏꯂꯤꯁꯥ ꯊꯣꯡꯕꯅꯤ ꯁꯤꯅ ꯑꯅꯤꯇꯥꯗ ꯑꯩꯈꯣꯏꯅ ꯊꯣꯡꯍꯜꯂꯦ ꯑꯩꯅ ꯖꯦꯔꯨꯝꯁꯤꯒ ꯊꯣꯡꯉꯦ ꯁꯤꯒꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯍꯪꯒꯥꯝ ꯄꯦꯔꯦ ꯑꯗꯨꯒꯒꯤ ꯌꯣꯡꯆꯥꯛ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛꯁꯦ ꯈꯣꯛꯅ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯃꯆꯨꯁꯦ ꯀꯩꯅꯣ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯋꯥꯏꯆꯥꯔ ꯌꯥꯎꯔꯦ ꯉꯥꯔꯤꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯁꯤꯒ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯁꯦ ꯑꯩꯈꯣꯏ ꯆꯠꯀꯗ ꯍꯌꯦꯡꯇ ꯉꯥꯏꯔꯦꯅ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝꯅꯁꯨ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯦ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯩ ꯉꯁꯤ ꯀꯨꯝꯁꯤ ꯍꯣꯖꯥꯏꯒꯤ ꯑꯂꯣꯏꯕ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯗꯤꯜꯂꯤꯗ ꯆꯠꯂꯒꯗꯤ ꯇꯧꯔꯨꯅꯤ ꯑꯗꯣ ꯑꯩ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯏꯜꯂꯛꯑꯒꯦ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯑꯅꯤꯇꯥꯅ ꯊꯣꯡꯕꯅꯤ ꯍꯥꯎꯕꯅꯤ ꯃꯥꯅ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯔꯝꯕꯅꯦꯕ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯗꯕꯅꯦꯕ ꯑꯅꯤꯇꯥ ꯍꯥꯏꯕ ꯃꯨꯛꯕꯥꯡꯗꯣ ꯇꯧꯁꯜꯂꯣ ꯑꯂꯣꯏꯕꯩꯁꯤꯒ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯑꯩꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯑꯩ ꯆꯥꯔ ꯍꯥꯎꯔꯦ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯒꯦ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯁꯥꯏꯗꯒꯤꯒ ꯌꯣꯡꯆꯥꯛꯀꯤ ꯁꯤꯡꯖꯨꯒꯤ ꯌꯣꯡꯆꯥꯛꯇꯤ ꯃꯠꯇꯔꯦꯕ ꯍꯦꯛ ꯃꯔꯨꯁꯨ ꯄꯥꯟꯗꯕꯅꯤ ꯃꯔꯨꯁꯨ ꯆꯪꯗꯦꯕ ꯑꯗꯨ ꯀꯩꯅꯣꯅꯤꯀꯣ ꯃꯔꯛ ꯁꯔꯛ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ hanggang pera. 가을이 계속 먹어. 이제 그 도안해봐. 비디오가 제 시험감들 해봤어요. 아침 마켓에 짤로래. 뽀째 뿌거다 뽀째 뿌는 뭐네?
ꯑꯗꯨ ꯑꯩꯒꯤꯗꯤ ꯉꯥꯔꯤ ꯋꯥꯠꯄ ꯌꯥꯗꯕ ꯍꯪꯒꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯩꯅ ꯆꯥꯛꯆꯥ ꯄꯨꯔꯕ ꯋꯥꯔꯦ ꯍꯣꯏ ꯂꯪꯆꯥꯛꯁꯦ ꯆꯤꯛꯄꯕ ꯇꯥꯗꯦ ꯑꯩꯗꯤ ꯅꯪ ꯉꯥ ꯌꯦꯡꯍꯧ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯅꯪꯅ ꯁꯤꯒ ꯂꯩꯔꯦ ꯍꯥꯏꯗꯨ ꯅꯪꯅ ꯉꯥ ꯌꯦꯡꯍꯧꯔꯦꯅ ꯕꯤꯃꯣꯜ ꯃꯥꯒꯤ ꯖꯦꯀꯦꯠꯇꯣ ꯍꯥꯏꯗꯤ ꯖꯦꯀꯦꯠꯇꯣ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯐꯦꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯕꯤꯃꯣꯜꯗꯨꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤꯅꯤꯅ ꯂꯣꯏꯗ꯭ꯔꯤꯍꯦ ꯅꯤꯡꯁꯤꯡꯉꯛꯏ ꯃꯤꯅ
Dấm thùng bây giờ chào cả. Dấm thùng bây giờ cho anh nè, Hawaii maru ka lo bena kulai maru ka hap chala. Si pamung hina ma, aku na candi chala le, aku tumba di phangda. Kang don cha. Dấm thùng bây giờ là sát thùng nó hả? Dùng chạc chứ, chiếc bát ta chứ. Mẹ cha bên hình giang thì cha bằng mẫu đó cha thực cha đấy trong cha thì sai bên đây nè
ꯌꯥꯝ ꯀꯜꯂꯦ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯂꯩꯍꯧꯔꯦ ꯁꯤꯁꯨ ꯂꯩꯍꯧꯔꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒ ꯊꯝꯃꯒꯦ ꯌꯥꯅꯕ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯕꯥꯏ